Hi everyone, this is Divine Feminine Tarot 1111. Ngasigi reading sidiko koigi future spouse ki magi moong matau haitareko ado yengminase tentakna ado ngasidi palse color ga degi isagi pokpagi numit haitareko sida pijarage aduga Monday, Thursday, Tuesday, Saturday pokpa mi sing sida खनबीरसु यारे नत्रगना फेदर कलर पाम्बसिंग हाइगना कॉपिंग फेदर हाइगा पाल नंबर 1 ओजरगे को सिना अदुगा पाल नंबर 2 संडे फ्राइडे वेडनेसडे अदुगा ब्लू फेदर खनबा मिसिंग हाइतारे को सिना पाल नंबर 2 ओजरगे अदो आई रीडिंग सिडी पाल नंबर 1 हाइबदी मंडे ट्यूसडे थर्सडे सैटरडे सिगा अदुगा कोई पिंक फेदर खनबा मिसिंग हाना तौजरगे को रीडिंग से Pile number 1 Monday, Thursday, Tuesday, Saturday Pink feather khanda misingi ko yengase mokoigi future spouse ali ko yengbiriba songi future spouse ko ki mong matose kamai tawani magi mong matose kamai tawamino khotno habado yengminase pile number 1 gi future spouse ki character hai tare ko yengminase kamai tawamino habado ko Pile number 1 kanba missing future spouse ko kamay to pano habado yengminase yengase kantang toke yamna Pile number 1 kanba missing ko future spouse se yamna kaino tawi ko mi punba khotpa adum khara pamjaba khara socialize oiba hai tare ko adumba mi oina tawi aduga masi ko thabak tawba oina ui ko thabak tawba se khoigi ke hai tare mayamga punna tawminaba oina ko ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯃꯁꯥ ꯃꯊꯟꯇ ꯀꯩꯅꯣ ꯇꯧꯔꯒ ꯇꯧꯕ ꯅꯠꯇꯕ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯈꯣꯠꯂꯒ ꯇꯧꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯃꯔꯨꯑꯣꯏꯅ ꯃꯥꯁꯦ ꯌꯥꯝꯅ ꯂꯤꯗꯔꯁꯤꯞꯀꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯌꯥꯎꯋꯦꯀꯣ ꯃꯉꯣꯟꯗ ꯃꯥꯒꯤ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯁꯤꯡꯁꯦ ꯊꯝꯕꯒꯤ ꯃꯑꯣꯡꯅꯦꯕꯀꯣ ꯃꯥꯒꯤ ꯃꯈꯥꯗ ꯃꯤꯁꯤꯡꯁꯦ ꯊꯝꯃꯒ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯣꯏꯗꯣꯏꯅꯦ ꯀꯣ ꯍꯥꯏꯕꯗꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯕ ꯃꯒꯨꯟ ꯑꯃ ꯍꯥꯏꯔꯒꯗꯤꯀꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯍꯦꯠ ꯑꯣꯏꯇꯥꯔꯒꯁꯨ ꯂꯤꯗꯔ ꯑꯣꯏꯇꯥꯔꯒꯁꯨꯀꯣ ꯃꯥꯅ ꯈꯪꯗꯕ ꯑꯃ ꯂꯩꯇꯥꯔꯒꯁꯨ ꯃꯤꯅ ꯀꯩꯅꯣꯝꯃ ꯃꯉꯣꯟꯗ ꯁꯖꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕ ꯉꯝꯕ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯗꯤ ꯂꯤꯗꯔꯅꯤ ꯅꯣꯏꯅ ꯍꯥꯏꯕ ꯇꯥꯒꯗꯧꯕ ꯅꯠꯇꯦ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯁꯛꯃꯛꯇꯤ ꯅꯠꯇꯦ ꯃꯤꯅ ꯀꯩꯅꯣꯝꯃ ꯍꯥꯏꯔꯒꯁꯨ ꯃꯥꯒꯤ ꯑꯁꯣꯏꯕꯅꯤ ꯈꯪꯗꯦ ꯃꯥꯒꯤ ꯑꯋꯥꯠꯄ ꯃꯦꯟꯁꯤꯟꯕꯤꯔꯕ ꯇꯥꯔꯒꯁꯨꯀꯣ ꯃꯥ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯦꯛꯁꯦꯞ ꯇꯧꯔꯒ ꯑꯗꯨꯗꯒꯤ ꯂꯧꯁꯤꯜꯂꯒ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯇꯧꯅꯕ ꯍꯣꯠꯅꯖꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯅꯤꯀꯣ ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯃꯨꯡꯗ ꯀꯩꯗ ꯇꯧꯔꯒ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯁꯜꯂꯒ ꯂꯩꯕ ꯃꯤ ꯑꯣꯏꯅ ꯇꯧꯗꯦꯕꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯊꯣꯛꯑꯒ ꯈꯣꯠꯂꯒ ꯋꯥꯈꯜ ꯍꯦꯟꯅ ꯃꯉꯣꯟꯗ ꯍꯦꯟꯒꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯍꯦꯟꯒꯠꯄ ꯑꯗꯒꯤ ꯃꯌꯥꯝꯒ ꯄꯨꯜꯂꯀꯥꯟꯗ ꯃꯉꯣꯟꯗ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯅꯣꯂꯦꯖ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯟꯅ ꯐꯪꯖꯕ ꯑꯗꯨꯝꯕ ꯑꯣꯏ ꯑꯗꯨꯒ ꯄꯥꯝꯁꯨ ꯄꯥꯝꯃꯤꯀꯣ ꯃꯌꯥꯝꯒ ꯄꯨꯜꯂ ꯈꯣꯠꯂꯒ ꯀꯩꯅꯣꯝꯃ ꯇꯧꯃꯤꯟꯅꯕ ꯈꯣꯠꯄ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯑꯗꯨꯒ ꯂꯥꯏꯐꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅꯁꯨ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯈꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯐꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯀꯣ ꯑꯋꯥꯕꯁꯨ ꯂꯥꯛꯀꯅꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯥꯛꯀꯅꯤ ꯍꯔꯥꯎꯕꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯈꯟꯖꯟꯒꯨꯝꯁꯤ ꯂꯥꯏꯐꯁꯦ ꯌꯥꯝꯅ ꯌꯥꯡꯅ ꯈꯟꯇꯣꯛꯁꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯧꯕ ꯏꯊꯧꯗꯣ ꯄꯨꯛꯅꯤꯡ ꯆꯪꯉ ꯇꯧꯔꯒꯁꯨ ꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯁꯟꯕ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯊꯕꯛ ꯑꯃ ꯇꯧꯖꯔꯁꯨ ꯉꯥꯏꯍꯥꯛꯇꯪ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯣꯐ ꯃꯇꯝꯗ ꯑꯣꯏꯔꯒꯁꯨꯀꯣ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯌꯥꯡꯊꯣꯛꯅꯕ ꯀꯩꯅꯣꯝꯃ ꯇꯧꯊꯣꯛꯑꯒ ꯈꯣꯠꯂꯒ ꯂꯩꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯃꯤꯁꯛꯅꯤꯀꯣ ꯍꯥꯏꯕꯗꯤ ꯁ꯭ꯇ꯭ꯔꯦꯁꯀ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯨꯔ ꯈꯣꯠꯂꯒ ꯑꯗꯨꯝ ꯂꯩꯅꯤꯡꯗꯕꯗꯣ ꯃꯤ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯩꯀꯣ ꯀꯅꯥꯒꯨꯝꯕꯗꯤ ꯑꯌꯥꯝꯕꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯐꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ ꯈꯣꯠꯂꯦ ꯁ꯭ꯇ꯭ꯔꯦꯁ ꯃꯌꯥꯝ ꯈꯟꯅ ꯇꯨꯡꯒꯤꯅꯤ ꯈꯜꯂꯤꯅꯤ ꯈꯣꯠꯂꯤꯅꯤ ꯀꯥꯏꯅꯒ ꯌꯥꯝꯅ ꯋꯥꯁꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯂꯩꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯀꯥ ꯍꯦꯟꯅ ꯋꯥꯁꯟꯕꯁꯦ ꯄꯥꯝꯖꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯁꯦ ꯇꯧꯖꯔꯒ
खितंग कहीं तब मतमदको खितंग हांगप मतमनि खंदे खितंग ऑफ लेवल तंजानी खंदे मागी माइंड रिफ्रेशमेंट की दमकता हाई तारे को रिफ्रेश तौनबे दमकता मयाम को थोक्तना खोतना पुंदना हाई तारे को अदुमायना तौबा पामजबा मिसक अमनिको मासे अदुगा मयामसना महाकसे यामनसु नुसी माना तौथोरकपा ngang खोटपा का हाई तारे को मीना अदुम नुसीबेबा अदुगा मी खोनबा याम हईबा हाई तारे को मी सुमतपा मी खोनबे हईबा याम अदुगुम्बा हाई तारे को मिसक अमा ओय अदुगा लाइफ से मा को अतौबा थबा अमतदी हंजन हंजन तौरगदी लेनिंगबा मीदी ओइगंदे हाई तारे को अनौ अनौबा क्या हाई तारे थबक यिंगिंगपा अनौ अनौबा कराइदा करी लेगे थिनिंगबा अदुमाइना ओएबको मागी मौंग मतौसे को फई को हाइबदी लाइफ द ग्रोथ की दमकतनी को मान येंगेसे यामना कइनो तौबगी मौंग नते यामना मसादा यामना क्या हाई तारे ग्रोथ से याम पामजई को अदुगा अनौ अनौबा साइडगी मीना तौनदबा ओरगसु को तौबा याबा करी लेगे ने यामना थिजनिंगबा अदुम्बा मिसक अमा ओइबदो ओएबको अदुगा होनबसु यामना कल्ली को मा होनबे यामना कल्ली हौजी हौजी हाई तारे को हौजी हौजी हाइबदी होय सोमना लोइनरबद मरक्ते यारमसु याय अदुगा थेंगनद्रिबा मी ओरमबसु को होनबदी याम होनरी को हौजी हौजी माना को हाइदी मही चाद्रे खोट्रेना कईगुंबा खन तारगसु हाई तारे को सोइदगिदी मागी अदुगी माना होना जमन करी क्रासे को सोइदगिदी विक्ट्री पीरखिनीबको यूनिवर्स ना मागे दमकता हाई तारे को चौबा सक्सेस अमा ओइजो हाइनदी पीरी अदुगा क्या हाई तारे लाइफ से यामना पेंथोकना नुंगाइना हाई तारे को माना पामजरीबा मागी पुंसीदा दरकार ओइरिबा पैसा नुसा संपत्ति बु ओइरो को लोइना फंगजबा को अदुम्बा ओइगनीबको हाइबा पर्स हाइदी सोंगी स्पाउस हाई तारे को यामना मागी लाइफ से खंगदे यामना लग्जरियस ओइबा लाइफ अमदको मसानासु हिंगनिंगी अदुगा हिंगसु हिंगनीबको यामना कइनो तौरगा इना साइजे याम स्ट्रेस तौसलगा हिंगबा पामदबा मियोइनेबको अदुना मसागी यामना के हाई तारे अदुगुम्बा यामना लग्जरियस ओइबा लाइफ ते हिंगजु हिंगनिंगी अदुगा हिंगबसु ngamgani को मासे मीनसु दुम नुशी मी खोनबा मी सुमत याम हई माना ngang थोक सकतोरपसे के हाई तारे मीने याम तानिंगबा हाई तारे को अदुम्बा ओएबको अदुगुम्बा ओए अदुबको मागी कितंग कइनो तौबा हारगदी को मासे कितंगदी हाइनाबा तानाबा हाइगद्रा कितंग वाबा हाइगद्रा माना तौगेना खनगरगदी को सोमना थिंगबिरुरगसु को पांगना मा चटलोइबको माना तौगे निंगक्र तारगदी माना खनख्रिबा लेपख्रिबा पोतो तौदनदी तोक्तबा दुम्बा मिसक अमदी ओइबको मीना ngang सकपा मा क्या तारोय माना पामजरी हाइना चपयुना लेपख्र तारदे हाई तारे को थबक थौरम अमदनी खंगदे हाई तारे को अदु मासा इन हाइजगिबदो को अनौ अनौबा कैकासे यामना थिनिंगी को मा मसागी ओइन अनौ अनौबा पोट करी लेगे तौबा याबा करी लेगे पोट के लाइफ द ग्रोथ लेनबा हेना चौखतनबा को हेना माइ पाकनबा प्रोस्पेरिटी लेनबा यामना अबंडेंस ओइनबा करी करी लेगे ने थिजन बको सनबा यामना कल्ली को माजे फै सी कैरेक्टर जे को सुगुम्बा को मोंग मतौजा हाई तारे को कंपल्सरी लाइफ तजु अदुम नुंगाइबा हाइबसे सुखसोय सोइद्रबनी हाइबा जिमते हाइजगे को अदुगा मागी हयेंग को कितंग चेक्सनगदबा हाइरगदी को पैसा नुंसा करी कराजे मा मिंगोंदे यामना ट्रस्ट तौर खोलगा माना पिथोकपा सांतोकपा देगी पुथोकपा का हाइतारे को अदुसे मागी ओइनदी खरा कइनो तौदे को अदुगुम्बा तौगिबा तारगा तौबा हाइदि को तारगदी कितंग खंथरगा को तौबना फै कईगिनो हारगदी को माना दुमाइना मिंगोंदा पैसा नुसा सांतोक्तना पिथोक्तना मिगी हेल्प तौबिरिनी काय तौबसे को मिंगोंदा के हाई तारे अदुगी पोतो कया लाकंदबा हाई तारे को मीना ओइना मदपीखिबा लौबीखिबा हाई तारे को अदुम्बा खरा ओइबा याय को अदुदुना मा पैसा नुसा सुगुम्बसे खरा कइनो तौदबदी फै मिंगोंदा को ग्रोथ पामी हाइदन होय मथोय चाबा छेंदोय चाबा हाइको मोइजु होय इंटरेस्ट बदी फंगदोइनी अदुइ तारसु हाइबा मिसक सिगी ओइनदी को अदुगी पोतो तौबा मतमदा मंगोंदा ग्रोथ से क्या उदे पैसा गी मिंगोंदा सुमाइ सांतोक फोबसे क्या ग्रोथ उदे मंगोंदा हेना डिसअपॉइंटमेंट गुम्बा थेंगनरपा हाइतारे को अदुम्बा खरदी ओइगनी को ओवरऑल येंबा मतमदे याम फैको
ꯍꯥꯏꯗꯤ ꯁꯣꯝꯒꯤ ꯁ꯭ꯄꯥꯎꯁ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝ ꯐꯩ ꯁꯣꯝꯒ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗꯀꯣ ꯃꯥꯒꯤ ꯂꯥꯏꯐꯁꯦ ꯌꯥꯝꯅ ꯒ꯭ꯔꯣꯠ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏ ꯃꯁꯥꯒꯤ ꯑꯣꯏꯅ ꯂꯛꯖꯔꯤꯌꯁ ꯂꯥꯏꯐꯇ ꯌꯥꯝꯅ ꯃꯁꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯅꯤꯗꯁ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯅꯃꯛ ꯐꯪꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨꯅ ꯁꯣꯝꯒ ꯍꯌꯦꯡ ꯂꯣꯏꯅꯕ ꯃꯇꯝ ꯑꯣꯔ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗꯁꯨ ꯁꯣꯝꯁꯨ ꯃꯥꯒꯤ ꯂꯥꯏꯐꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯂꯛꯖꯔꯤꯌꯁ ꯑꯣꯏꯕ ꯂꯥꯏꯐꯁꯤꯗ ꯑꯗꯨꯝ ꯌꯥꯎꯕ ꯑꯗꯨꯝꯕ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯕꯨ ꯁꯣꯝꯒ ꯃꯥꯒ ꯍꯌꯦꯡ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯁꯨꯝ ꯍꯥꯏꯗꯤ ꯁꯣꯝꯒꯤ ꯁ꯭ꯄꯥꯎꯁꯀꯤꯀꯣ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯒꯗꯤ ꯏꯟ ꯂꯣꯁ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟ ꯂꯣꯁꯇꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯀꯣ ꯈꯔ ꯑꯣꯏ ꯅꯨꯄꯥꯗ ꯑꯣꯏꯔꯒꯁꯨ ꯅꯨꯄꯥꯗ ꯑꯣꯏꯔꯒꯁꯨ ꯅꯨꯄꯤ ꯃꯔꯤꯗꯒꯤ ꯅꯨꯄꯤꯗ ꯑꯣꯏꯔꯒꯁꯨ ꯅꯨꯄꯥ ꯃꯔꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯗ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕ ꯈꯤꯇꯪ ꯃꯔꯩ ꯆꯀ꯭ꯔꯤ ꯊꯥꯡꯉꯛꯄ ꯌꯥꯕ ꯑꯗꯨꯝꯕ ꯈꯔꯗꯤ ꯂꯩ ꯑꯗꯨꯁꯨ ꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦꯀꯣ ꯃꯤ ꯐꯠꯇꯕ ꯃꯤꯁꯤꯅꯕꯨ ꯐꯔꯒꯗꯤ ꯌꯦꯡꯁꯟꯕ ꯃꯤꯗꯤ ꯑꯗꯨꯝ ꯌꯥꯝꯒꯅꯤ ꯑꯌꯦꯠꯄ ꯃꯤꯗꯤ ꯑꯗꯨꯝ ꯊꯣꯔꯛꯀꯅꯤ ꯑꯗꯨꯗꯨꯅ ꯏꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯍꯩꯅ ꯆꯠꯄꯤꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯑꯣꯚꯔꯑꯣꯜ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯐꯩꯀꯣ ꯌꯥꯝ ꯐꯩ ꯁꯣꯝꯒꯤ ꯁ꯭ꯄꯥꯎꯁꯁꯦ ꯁꯤꯅꯤ ꯑꯗꯣ ꯃꯟꯗꯦ ꯊꯔꯁꯗꯦ ꯇ꯭ꯌꯨꯁꯗꯦ ꯁꯦꯇꯔꯗꯦ ꯄꯣꯛꯄ ꯃꯤꯁꯤꯡꯒꯤꯀꯣ ꯃꯈꯣꯏꯒꯤ ꯁ꯭ꯄꯥꯎꯁ ꯑꯗꯒꯤ ꯃꯣꯏ ꯀꯦꯔꯦꯛꯇꯔ ꯀꯃꯥꯏ ꯇꯧꯒꯦ ꯃꯣꯏ ꯃꯑꯣꯡ ꯃꯇꯧ ꯑꯗꯒꯤ ꯍꯌꯦꯡ ꯀꯃꯥꯏꯅ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯒꯤ ꯔꯤꯗꯤꯡꯗꯣ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯉꯁꯤꯒꯤ ꯔꯤꯗꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯃꯊꯪꯗꯁꯨ ꯀꯩꯀꯩ ꯇꯣꯄꯤꯛ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯇ ꯏꯕꯤꯔꯝꯃꯣ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯇꯧꯈ꯭ꯔꯕꯁꯤꯡ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯄꯔꯁꯅꯦꯜ ꯔꯤꯗꯤꯡ ꯇꯧꯅꯤꯡꯕꯁꯤꯡꯅ ꯑꯩꯒꯤ ꯏꯟꯁꯇꯥꯗ DM ꯇꯧꯕꯤꯔꯛꯑꯣ ꯉꯁꯤꯒꯤꯗꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯃꯊꯪꯒꯤ ꯔꯤꯗꯤꯡꯁꯤꯗꯤ ꯄꯥꯏꯜ ꯅꯝꯕꯔ 2 ꯕ꯭ꯂꯨ ꯐꯦꯗꯔ ꯈꯟꯕꯤꯔꯤꯕ ꯃꯤꯁꯤꯡꯒꯤ ꯑꯗꯨꯒ ꯁꯟꯗꯦ ꯐ꯭ꯔꯥꯏꯗꯦ ꯋꯦꯠꯅꯦꯁꯗꯦ ꯄꯣꯛꯄ ꯃꯤꯁꯤꯡꯁꯤꯀꯣ ꯃꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯁ꯭ꯄꯥꯎꯁꯀꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯁꯦꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯐ꯭ꯌꯨꯆꯔ ꯁ꯭ꯄꯥꯎꯁꯀꯤ ꯃꯑꯣꯡ ꯃꯇꯧ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯟꯗꯦ ꯐ꯭ꯔꯥꯏꯗꯦ ꯋꯦꯠꯅꯦꯁꯗꯦ ꯄꯣꯛꯄ ꯄꯥꯏꯜ ꯅꯝꯕꯔ 2 ꯕ꯭ꯂꯨ ꯐꯦꯗꯔ ꯈꯟꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯀꯣ ꯃꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯁ꯭ꯄꯥꯎꯁꯁꯦꯀꯣ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯐ꯭ꯌꯨꯆꯔ ꯁ꯭ꯄꯥꯎꯁ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯁꯛ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯁꯣꯝꯒꯤꯀꯣ ꯐ꯭ꯌꯨꯆꯔ ꯁ꯭ꯄꯥꯎꯁꯁꯦꯀꯣ ꯌꯥꯝꯅ ꯁꯤꯡꯕ ꯃꯤ ꯑꯣꯏꯒꯅꯤꯀꯣ ꯌꯥꯝꯅ ꯃꯔꯧ ꯂꯩꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝꯕ ꯌꯥꯝ ꯁꯤꯡꯕ ꯃꯤ ꯑꯣꯏꯒꯅꯤꯕꯀꯣ ꯇꯧꯔꯤꯕ ꯊꯣꯛꯏꯕ ꯈꯣꯠꯂꯤꯕ ꯃꯣꯏꯒꯤ ꯁꯔꯥꯎꯟꯗꯤꯡ ꯊꯣꯛꯏꯕꯁꯤꯡꯁꯦ ꯃꯥ ꯂꯣꯏꯅꯃꯛ ꯈꯪꯒꯅꯤꯕꯀꯣ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯁꯨ ꯃꯥ ꯀꯌꯥ ꯉꯥꯡꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯑꯦꯅꯥꯂꯥꯏꯇꯤꯀꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯈꯤꯇꯪ ꯊꯃꯣꯏ ꯀꯟꯕꯗꯣ ꯑꯗꯨ ꯑꯣꯏꯕꯀꯣ ꯊꯃꯣꯏ ꯀꯟꯕ ꯑꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯊꯃꯣꯏ ꯀꯟꯕ ꯍꯥꯏꯁꯦ ꯄꯨꯔꯥ ꯅꯨꯡꯗꯣ ꯀꯟꯕꯗꯤ ꯃꯄꯥꯟ ꯊꯣꯡꯗ ꯌꯦꯡꯕꯗꯗꯤ ꯈꯔ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯊꯃꯣꯏ ꯁꯣꯟꯊꯕ ꯍꯥꯏꯒꯗ꯭ꯔꯥ ꯄꯦꯊꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯤ ꯎꯠꯊꯣꯛꯑꯣꯏꯕꯀꯣ ꯃꯅꯨꯡꯗꯕꯨꯗꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯟꯕ ꯑꯗꯨ ꯑꯣꯏꯗꯤ ꯑꯣꯏ ꯑꯗꯨꯕꯨ ꯃꯄꯥꯟꯗꯗꯤ ꯎꯠꯊꯣꯔꯛꯑꯣꯏꯕꯀꯣ ꯃꯤꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯁꯤꯒꯤ ꯃꯤꯁꯛꯁꯦ ꯊꯃꯣꯏ ꯌꯥꯝꯅ ꯀꯜꯂꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯈꯟꯕꯤꯕ ꯀꯣ ꯑꯗꯨꯒ ꯃꯅꯨꯡꯗꯗꯤꯀꯣ ꯑꯗꯨꯝ ꯁꯣꯐ ꯑꯣꯏꯕ ꯃꯤꯗꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯌꯥꯝ ꯁꯤꯡꯉꯤꯀꯣ ꯃꯥꯁꯦ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣꯀꯣ ꯌꯥꯝꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯇꯧꯔꯤꯕ ꯊꯣꯛꯏꯕ ꯈꯣꯠꯄ ꯂꯣꯏ ꯑꯟꯗꯔꯁꯇꯦꯟ ꯇꯧꯒꯅꯤꯕꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯃꯤꯒ ꯀꯌꯥ ꯑꯣꯟꯁꯤꯟꯅꯔꯒꯀꯣ ꯑꯩꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯈꯔ ꯑꯦꯅꯥꯂꯥꯏꯇꯤꯀꯦꯜ ꯑꯣꯏ ꯍꯥꯏꯀꯣ ꯃꯤꯒ ꯀꯌꯥ ꯑꯣꯟꯁꯤꯟꯅꯒ ꯌꯥꯝꯅ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯃꯥꯀꯌꯥ ꯄꯥꯝꯃꯣꯏ ꯃꯉꯣꯟꯗ ꯃꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯃꯤꯅ ꯁꯥꯎꯅꯤꯡꯅꯕ ꯋꯥ ꯍꯥꯏꯔꯛꯑꯁꯨ ꯅꯨꯡꯉꯥꯏꯇꯅꯕ ꯀꯩꯅꯣ ꯇꯧꯁꯜꯂꯛꯑꯒꯁꯨ ꯈꯣꯠꯂꯒꯁꯨꯀꯣ ꯃꯥ ꯑꯗꯨꯗ ꯑꯣꯟꯁꯜꯂꯒ ꯃꯥ ꯌꯧ ꯉꯥꯡꯅꯕꯗꯣ ꯑꯗꯨ ꯇꯧꯔꯣꯏꯕꯀꯣ ꯑꯗꯨꯝ ꯑꯚꯣꯏꯗ ꯇꯧꯅꯕ ꯍꯣꯠꯅꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯥꯟꯅꯗꯕꯅꯤ ꯈꯜꯂꯒ ꯑꯣꯟꯊꯣꯛꯄ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯃꯤꯁꯛ ꯑꯣꯏꯌꯦꯕꯀꯣ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯁꯦ ꯁꯤꯒꯤ ꯃꯤꯁꯛꯁꯦꯀꯣ ꯃꯥꯒꯤ ꯄꯨꯟꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯄ ꯃꯤꯁꯛꯇꯤ ꯑꯣꯏꯅ ꯎꯖꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯋꯥꯅ ꯍꯧꯔꯛꯄ ꯑꯗꯒꯤ ꯃꯥꯅ ꯍꯣꯠꯅꯖꯔꯛꯄ ꯇꯧꯔꯛꯄꯁꯤꯡꯁꯦ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯀꯌꯥ ꯏꯐꯪ ꯐꯪꯗꯕ ꯃꯁꯥꯇꯪꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯥꯅ ꯌꯥꯝꯅ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯔꯦꯖ ꯂꯩꯅ ꯍꯥꯏꯇꯥꯔꯦ ꯊꯧꯅꯥ ꯂꯩꯅ ꯊꯧꯅꯥ ꯐꯨꯗꯣꯛꯑꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯇꯧꯗꯕ ꯌꯥꯗꯦ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯈꯜꯂꯒ ꯆꯠꯆꯕ ꯃꯤꯉꯣꯟꯗꯒꯤ ꯁꯞꯄꯣꯔꯠꯇꯤ ꯀꯌꯥ ꯐꯪꯗꯕ ꯃꯁꯥꯅ ꯍꯣꯠꯅꯖꯔꯀꯥꯟꯗꯀꯣ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯇꯤ ꯑꯣꯏꯗꯣꯏꯅꯦꯀꯣ ꯁꯤꯒꯤ ꯃꯤꯁꯛꯁꯦ
ꯑꯗꯨꯅ ꯁꯤꯒꯤ ꯃꯁꯥꯒꯤ ꯋꯤꯜ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯍꯣꯠꯅꯕ ꯀꯟꯕꯒꯤ ꯊꯧꯅꯥꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯥꯅ ꯃꯊꯟꯇ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯅꯤ ꯑꯗꯨꯅ ꯑꯗꯨꯗꯒꯤ ꯍꯣꯠꯅꯔ ꯂꯥꯛꯈꯤꯕꯅ ꯃꯤꯒꯤ ꯁꯞꯄꯣꯔꯠ ꯐꯪꯗꯅ ꯃꯁꯥꯇꯅ ꯍꯣꯠꯅꯔ ꯂꯥꯛꯄꯅꯤꯅꯦ ꯃꯥꯅ ꯀꯩꯅꯣꯝ ꯇꯧꯕ ꯃꯇꯝꯗ ꯃꯤꯅ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗꯅꯦ ꯃꯥꯁꯦ ꯇꯥꯔꯣꯏꯕꯀꯣ ꯍꯥꯏꯕꯗꯤ ꯂꯥꯏꯐꯀꯤ ꯑꯦꯅꯤ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕ ꯃꯇꯝ ꯑꯣꯔ ꯀꯩꯅꯣꯝꯃ ꯀꯔꯤꯌꯔ ꯑꯃ ꯕꯤꯜ ꯑꯞ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯁꯥ ꯃꯊꯟꯇꯗꯒꯤ ꯑꯗꯨꯝ ꯍꯣꯠꯅꯔꯛꯄꯅꯤꯅ ꯃꯤꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯈꯤꯗꯕꯅꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯇꯨꯡꯗ ꯆꯠꯃꯤꯟꯅꯕ ꯃꯇꯝꯁꯨ ꯁꯣꯝꯅ ꯑꯣꯏꯔꯒꯁꯨ ꯃꯤꯅ ꯑꯣꯏꯔꯒꯁꯨ ꯀꯩꯅꯣꯝ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯅꯣꯝ ꯁꯖꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯒꯗꯤ ꯂꯧꯔꯣꯏꯕ ꯃꯥ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯧꯁꯜꯂꯣꯏ ꯁꯣꯝꯅꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯅ ꯍꯥꯏꯕ ꯂꯧꯕꯤꯗꯦ ꯈꯣꯠꯇꯦ ꯈꯟꯕ ꯌꯥꯏ ꯇꯧꯕ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯂꯥꯏꯐꯁꯦ ꯈꯔ ꯁ꯭ꯇ꯭ꯔꯒꯂꯤꯡ ꯑꯣꯏꯔꯒ ꯂꯥꯛꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯒ ꯂꯥꯛꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯏꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯁꯦ ꯃꯥꯒꯤ ꯐꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯍꯥꯏꯔꯒꯗꯤꯀꯣ ꯃꯤꯅ ꯀꯩꯅꯣꯝꯃ ꯃꯉꯣꯟꯗꯒꯤ ꯅꯣꯂꯦꯖ ꯑꯃ ꯂꯧꯖꯒꯦ ꯑꯗꯒꯤ ꯍꯦꯜꯞ ꯑꯃ ꯅꯤꯔꯛꯄ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯥ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤꯕꯀꯣ ꯃꯤꯗꯨꯒꯤ ꯈꯪꯗꯕ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯐꯖꯅ ꯒꯥꯏഡ് ꯄꯤꯕꯤꯅꯤ ꯍꯥꯏꯕꯤꯅꯤ ꯇꯥꯛꯄꯤꯅꯤ ꯃꯥꯒꯤ ꯈꯪꯖꯕ ꯅꯣꯂꯦꯖꯇꯣ ꯂꯣꯏ ꯁꯤꯌꯔ ꯇꯧꯊꯣꯛꯀꯅꯤꯕꯀꯣ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯗ ꯃꯥꯅ ꯈꯤꯇꯪ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯃꯥꯅ ꯊꯃꯣꯏ ꯀꯟꯕ ꯃꯥꯜꯂ ꯎꯠꯄꯗ ꯁꯣꯝꯗ ꯈꯤꯇꯪ ꯃꯤꯁꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯌꯦꯡ ꯁꯣꯝꯒ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗꯀꯣ ꯃꯍꯥꯛꯅ ꯁꯣꯝꯁꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯑꯣꯏꯒꯅꯤ ꯅꯣꯏ ꯑꯅꯤꯒꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯠꯃꯤꯟꯅꯕꯗꯤ ꯑꯗꯨꯝ ꯑꯣꯏꯗꯤ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯃꯥꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯁꯥꯏꯠꯁꯦ ꯀꯌꯥ ꯎꯠꯊꯣꯔꯛꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯝꯅ ꯂꯥꯟꯅ ꯈꯜꯂꯛꯄ ꯌꯥꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈꯔ ꯍꯥꯏꯗꯤ ꯃꯔꯛ ꯃꯔꯛꯇꯀꯣ ꯃꯔꯩ ꯆꯀ꯭ꯔꯤꯒ ꯇꯧꯅꯔꯛꯄ ꯌꯥꯕ ꯁꯣꯝꯅꯗꯤ ꯃꯍꯥꯛꯅ ꯁꯣꯝꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯀꯥꯏꯅ ꯈꯜꯂꯒ ꯍꯦꯛ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯗꯨꯅ ꯁꯣꯝꯅ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯗꯨꯅ ꯃꯔꯩ ꯆꯀ꯭ꯔꯤ ꯈꯔ ꯊꯥꯡꯅꯔꯛꯄ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯈꯔ ꯊꯦꯡꯅꯔꯛꯄꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯅꯨꯡꯁꯤꯕꯗꯣ ꯐꯖꯅ ꯎꯠꯊꯣꯔꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯁꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦꯕꯀோ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅ ꯀꯌꯥ ꯃꯤꯉꯣꯟꯗ ꯎꯠꯊꯣꯛꯅꯤꯡꯗꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯀꯣ ꯁꯤꯒꯤ ꯃꯤꯁꯛꯁꯦ ꯑꯗꯨꯒ ꯍꯌꯦꯡ ꯅꯈꯣꯏ ꯑꯅꯤꯅꯀꯣ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯐꯖꯅ ꯇꯥꯟꯅ ꯇꯤꯛꯅꯔꯒ ꯀꯩꯅꯣꯝꯃ ꯇꯧꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯒꯗꯧꯕ ꯃꯤꯁꯛꯅꯤꯀꯣ ꯍꯥꯏꯕꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅꯕ ꯑꯃ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯑꯗꯨꯝ ꯐꯖꯅ ꯆꯠꯃꯤꯟꯅꯕ ꯌꯥꯒꯗꯕ ꯍꯥꯏꯅ ꯇꯥꯟꯅꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯆꯠꯃꯤꯟꯅꯕ ꯌꯥꯒꯗꯕ ꯃꯤꯁꯛꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯅ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯅꯔꯒ ꯍꯦꯜꯞ ꯇꯧꯅꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯅ ꯑꯃ ꯄꯨꯊꯣꯔꯛꯄ ꯑꯥꯏꯗꯤꯌꯥꯁꯦ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯆꯠꯃꯤꯟꯅꯕ ꯇꯥꯔꯒꯗꯤꯀꯣ ꯒ꯭ꯔꯣꯠ ꯐꯖꯅ ꯂꯩꯒꯅꯤꯀꯣ ꯅꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯏꯒꯤ ꯂꯥꯏꯐ ꯍꯥꯏꯇꯥꯔꯦ ꯃꯥꯒ ꯆꯠꯃꯤꯟꯅꯕ ꯄꯨꯟꯁꯤ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡ ꯍꯥꯏꯇꯥꯔꯦꯀꯣ ꯆꯠꯃꯤꯟꯅꯕ ꯃꯇꯝ ꯀꯔꯤ ꯀꯔꯥꯗ ꯍꯥꯏꯗꯤꯀꯣ ꯌꯥꯝꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯖꯕ ꯌꯥꯝꯅ ꯄ꯭ꯔꯣꯁꯄꯦꯔꯤꯇꯤ ꯑꯕꯟꯗꯦꯟꯁ ꯂꯩꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯋꯦꯜꯇ ꯌꯦꯡꯉꯁꯨ ꯍꯦꯜꯇ ꯌꯦꯡꯉꯒꯁꯨ ꯑꯗꯒꯤ ꯏꯆꯥ ꯏꯁꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯡꯉꯁꯨ ꯌꯥꯝꯅ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯑꯣꯏꯕꯗꯤ ꯉꯝꯒꯅꯤꯀꯣ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦꯀꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤ ꯃꯥꯁꯦ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄ ꯃꯤꯁꯛꯅꯤꯀꯣ ꯑꯗꯣ ꯁꯣꯝꯅꯁꯨ ꯈꯤꯇꯪ ꯑꯟꯗꯔꯁꯇꯦꯟ ꯇꯧ ꯇꯥꯔꯦꯀꯣ ꯃꯥꯅ ꯈꯤꯇꯪ ꯇꯐ ꯑꯣꯏꯕ ꯃꯑꯣꯡ ꯃꯇ ꯎꯠꯂꯛ ꯇꯥꯔꯁꯨ ꯁꯣꯝꯅ ꯈꯤꯇꯪ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯌꯨꯀꯣ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗ ꯇꯥꯔꯗꯤꯀꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ ꯁꯣꯝꯗꯁꯨ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯛꯄ ꯌꯥꯕꯀꯣ ꯑꯗꯨꯝꯕ ꯈꯔ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯅ ꯁꯣꯝꯅꯁꯨ ꯈꯤꯇꯪ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯌꯨꯀꯣ ꯃꯥꯅ ꯂꯥꯏꯐꯇ ꯂꯥꯛꯏꯕ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦ ꯌꯥꯝꯅ ꯏꯖꯤ ꯑꯣꯏꯅ ꯂꯥꯛꯄ ꯃꯥꯒꯤ ꯂꯥꯏꯐꯇꯤ ꯑꯣꯏꯗꯦꯕ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯒꯜ ꯊꯦꯡꯅꯔꯒ ꯈꯣꯠꯂꯒ ꯃꯁꯥꯇꯅ ꯍꯣꯠꯅꯔꯒꯀꯣ ꯑꯋꯥꯕ ꯊꯦꯡꯈꯥꯡ ꯀꯌꯥ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯔꯒ ꯂꯥꯛꯄ ꯃꯤꯁꯛ ꯑꯣꯏꯗꯣꯏꯅꯦꯀꯣ ꯑꯗꯨꯗꯨꯅ ꯁꯣꯝꯅ ꯉꯥꯡꯕ ꯁꯛꯄ ꯇꯥꯗꯦ ꯍꯥꯏꯅ ꯍꯦꯛꯇ ꯁꯥꯎꯕꯤꯒꯅꯨ ꯁꯣꯝꯅ ꯂꯣꯏꯅꯕꯗꯗꯤ ꯈꯤꯇꯪ ꯋꯥꯒꯅꯤꯀꯣ ꯃꯥꯁꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯁꯥꯏꯠꯁꯦ ꯎꯠꯊꯣꯛꯇꯕꯅ ꯂꯥꯟꯅ ꯈꯟꯕ ꯌꯥꯕ ꯂꯩ ꯈꯣꯠꯂꯤ ꯀꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯅ ꯁꯣꯝꯅ ꯈꯤꯇꯪ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯒ ꯆꯠꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅꯀꯣ ꯌꯥꯝꯅ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯂꯩꯕ ꯌꯥꯕ ꯑꯣꯏꯌꯦ ꯁꯣꯝꯒꯤ ꯄꯥꯔꯠꯅꯔꯁꯦꯀꯣ ꯌꯥꯝ ꯐꯩꯀꯣ ꯈꯤꯇꯪ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯌꯣ ꯁꯣꯝꯅ ꯁꯤ ꯍꯥꯏꯖꯒꯦ ꯁꯤꯅꯤ ꯁꯣꯝꯒꯤ ꯐ꯭ꯌꯨꯆꯔ ꯁ꯭ꯄꯥꯎꯁꯀꯤ ꯃꯑꯣꯡ ꯃꯇꯧ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯔꯤꯗꯤꯡꯗꯣ ꯑꯣꯏꯗꯣꯏꯅꯦ ꯉꯁꯤꯒꯤ ꯔꯤꯗꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ